ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 12 ꯏꯪ ꯀꯨꯝꯖꯥ 2012 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯑꯍꯥꯟꯕꯗ ꯍꯦꯗꯂꯥꯏꯟꯁꯤꯡ꯫ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯍꯟꯊꯔꯣꯏ, ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯥꯏꯀꯜ ꯊꯧꯕꯤꯌꯨ, ꯈꯣꯡꯅ ꯆꯠꯄꯤꯌꯨ꯫ ꯍꯦꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯃꯤꯌꯥꯒꯤ ꯚꯣꯠ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯦ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯟꯚꯣꯏ ꯃꯁꯤꯡ ꯍꯟꯊꯍꯟꯈ꯭ꯔꯦ꯫ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯣꯁꯇꯦꯜ ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ ꯂꯧꯕꯤꯔꯁꯤ꯫ ꯄꯦꯇ꯭ꯔꯣꯜ ꯗꯤꯖꯦꯜꯒꯤ ꯃꯃꯜ ꯍꯟꯊꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯗꯕ ꯊꯥꯖꯕ ꯄꯤꯔꯝꯂꯒ ꯏꯪ ꯀꯨꯝꯖꯥ 2013ꯗ ꯗꯤꯜꯂꯤꯒꯤ ꯂꯩꯉꯥꯛ ꯆꯨꯞꯂꯤ ꯄꯥꯏꯁꯤꯟꯈ꯭ꯔꯕ ꯕꯤꯖꯦꯄꯤ ꯄꯥꯔꯇꯤꯅ ꯉꯁꯤ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯑꯣꯏꯗ ꯄꯥꯗꯕ ꯋꯥꯉꯥꯡ ꯀꯌꯥ ꯉꯥꯡꯂꯛꯂꯤ꯫ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯦ ꯍꯥꯏꯔꯒꯗꯤ ꯁꯥꯏꯀꯜ ꯊꯧꯕꯤꯌꯨ, ꯈꯣꯡꯅ ꯆꯠꯄꯤꯌꯨ, ꯕꯥꯏꯛꯇ ꯃꯤ ꯑꯍꯨꯝ ꯇꯣꯡꯕꯤꯌꯨ, ꯕꯖꯥꯔꯗ ꯈꯣꯡꯅ ꯆꯠꯄꯤꯌු, ꯁꯥꯏꯀꯜ ꯄꯨꯊꯣꯛꯄꯤꯌꯨ, ꯑꯉꯥꯡꯁꯤꯡꯗ ꯀꯔꯤꯒꯤ ꯕꯥꯏꯛ ꯂꯩꯗꯨꯅ ꯄꯤꯒꯗꯕꯅꯣ, ꯌꯨꯝꯗ ꯀꯔꯤꯒꯤ ꯒꯥꯔꯤ ꯃꯉꯥ ꯂꯣꯏꯒꯗꯕꯅꯣ, ꯃꯟꯇ꯭ꯔꯤꯁꯤꯡꯒꯤ ꯀꯣꯟꯚꯣꯏ ꯍꯟꯊꯍꯟꯒꯗꯕꯅꯤ, ꯏꯁꯥꯃꯛꯁꯨ ꯀꯣꯟꯚꯣꯏ ꯌꯥꯎꯗꯅ ꯆꯠꯆꯔꯤ, ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯦꯇ꯭ꯔꯣꯜ ꯃꯃꯜ ꯍꯟꯊꯍꯟꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯅ ꯀꯠꯊꯣꯛꯄꯒꯤ ꯃꯊꯧ ꯇꯥꯕ ꯂꯩ꯫ ꯗꯤꯃꯥꯟꯒ ꯁꯄ꯭ꯂꯥꯏꯒ ꯆꯥꯟꯅꯗꯕꯗꯒꯤ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯔꯥꯖ꯭ꯌ ꯑꯁꯤꯒꯤ ꯕꯤꯖꯦꯄꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚꯕꯦꯁ ꯀꯂꯤꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯉꯔꯥꯡꯇ ꯁ꯭ꯇꯦꯠ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯃꯤꯅꯤꯁꯇꯔ ꯔꯥꯃꯦꯁ꯭ꯋꯔ ꯇꯦꯂꯤꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ प्रजाꯗ ꯂꯦꯝꯅ ꯊꯤꯜꯍꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯦꯛꯁ ꯍꯦꯟꯒꯠꯍꯟꯕꯗꯒꯤ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜꯁꯨ ꯍꯦꯟꯒꯠꯄꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥ ꯇꯨꯗꯦ ꯀꯟꯀ꯭ꯂꯦꯕꯇ ꯚꯥꯔꯠꯀꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯤꯌꯥꯒꯤ ꯚꯣꯠ ꯃꯊꯧ ꯇꯥꯗꯦ, ꯑꯩ ꯃꯤꯌꯥꯁꯤꯡꯗꯁꯨ ꯚꯣꯠ ꯈꯣꯝꯕ ꯆꯠꯇꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯤꯌꯥꯒꯤꯗꯃꯛ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯒꯅꯤ, ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯕꯨ ꯕꯤꯔꯣꯙꯤ ꯄꯥꯔꯇꯤꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕ ꯋꯥꯉꯥꯡꯅꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯝ.ꯀꯦ. ꯁ꯭ꯇꯦꯂꯤꯟꯅ ꯃꯁꯥꯒꯤ ꯀꯣꯟꯚꯣꯏ 12ꯗꯒꯤ 6ꯇ ꯍꯟꯊꯍꯟꯈ꯭ꯔꯦ꯫ ꯂꯝꯕꯤ ꯑꯆꯠ ꯑꯊꯣꯛꯇ ꯌꯦꯠꯁꯤꯟꯍꯟꯗꯅꯕ ꯑꯃꯁꯨꯡ प्रजाꯒꯤ ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕ ꯃꯑꯣꯡ ꯌꯦꯡꯂꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯁꯤꯅ ꯃꯁꯥꯒꯤ ꯀꯣꯟꯚꯣꯏ ꯃꯁꯤꯡ ꯍꯟꯊꯍꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯔꯥꯖ꯭य ꯑꯁꯤꯗ ꯀꯣꯚꯤꯗꯀꯤ ꯐꯤꯚꯝ ꯐꯒꯠꯂꯛꯄꯁꯤꯕꯨ ꯃꯤꯠꯌꯦꯡ ꯊꯝꯂꯗꯨꯅ ꯀ꯭ꯂꯥꯁ 9ꯗꯒꯤ 11 ꯐꯥꯎꯕꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯍꯣꯁꯇꯦꯜ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18ꯗꯒꯤ ꯍꯥꯡꯗꯣꯛꯄ ꯌꯥꯔꯒꯅꯤ꯫ ꯑꯗꯨꯒ ꯀ꯭ꯂꯥꯁ 1ꯗꯒꯤ 8 ꯐꯥꯎꯕꯒꯤ ꯍꯣꯁꯇꯦꯜꯁꯤꯡꯅ ꯅꯣꯚꯦꯝꯕꯔ ꯊꯥꯗꯒꯤ ꯍꯥꯡꯗꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯏꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 4ꯗ ꯊꯣꯛꯈꯤꯕ ꯀꯣꯚꯤꯗꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯆꯦꯛꯁꯤꯟꯅ ꯉꯥꯛꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ꯫ ꯑꯁꯥꯝ ꯁꯔꯀꯥꯔꯅ ꯃꯦꯘꯥ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯆꯠꯊꯔꯤꯕ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯁꯤꯡꯒꯦꯔꯕꯟ ꯄꯥꯔꯠ 4ꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯑꯍꯥꯟꯕꯒꯤ ꯗꯣꯖ ꯀꯥꯞꯊꯣꯛꯈ꯭ꯔꯦ꯫ ꯀꯝꯄꯦꯟ ꯑꯁꯤ ꯂꯈꯤꯄꯨꯔ BPHCꯒꯤ ꯃꯈꯥꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 13 ꯊꯥꯡꯖ ꯅꯨꯃꯤꯠ ꯏꯝꯐꯥꯜꯒꯤ JM ꯍꯣꯜꯗ ꯔꯥꯖꯦꯁ꯭ꯋꯔꯤ ꯌꯣꯡꯈꯣꯝꯅ ꯏꯕ ꯅꯤꯡꯇꯝꯕꯒꯤ ꯃꯆꯨ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯔꯥꯏꯇꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 1ꯗ ꯐꯣꯡꯗꯣꯛꯀꯗꯧꯔꯤ꯫ ꯑꯗꯨꯒ ꯃꯊꯪ ꯅꯨꯃꯤꯠ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 18ꯇ ꯔꯥꯖꯀꯨꯃꯥꯔ ꯚꯨꯕꯟꯁꯅꯥꯅ ꯏꯕ ꯍꯩꯈꯥ ꯃꯄꯥꯜꯅ ꯊꯨꯡꯂꯕꯗ, ꯅꯕꯀꯨꯃꯥꯔ ꯅꯣꯡꯃꯩ ꯀꯥꯞꯄꯝꯅ ꯏꯕ ꯆꯩꯅ ꯏꯔꯣꯝ ꯇꯣꯝꯕꯅ ꯏꯕ ꯂꯥꯏ ꯋꯥꯌꯦꯜ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2:30 ꯇꯥꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯤ ꯍꯤꯟꯗꯤ ꯄꯔꯤꯁꯠꯇ ꯔꯥꯏꯇꯔꯁ ꯐꯣꯔꯝ ꯏꯝꯐꯥꯜꯅ ꯐꯣꯡꯗꯣꯛꯀꯗꯧꯔꯤ꯫ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇꯒꯤ 10 ꯐꯥꯎꯕ ꯕꯨꯜꯒꯥꯔꯤꯌꯥꯒꯤ ꯁꯣꯐꯤꯌꯥ ꯁꯤꯇꯤꯗ ꯁꯥꯟꯅꯈꯤꯕ ꯕꯨꯜꯒꯥꯔꯤꯌꯥ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯦꯗꯃꯤꯟꯇꯟ ꯇꯣꯔꯅꯥꯃꯦꯟꯠ 2021ꯗ ꯃꯅꯤꯄꯨꯔꯒꯤ ꯕꯦꯗꯃꯤꯟꯇꯟ ꯁꯥꯟꯅꯔꯣꯏ ꯃꯩꯁꯅꯥꯝ ꯃꯩꯔꯥꯕꯅ ꯁꯤꯅꯤꯌꯔ ꯃꯦꯟ ꯁꯤꯡꯒꯜ ꯇꯥꯏꯇꯜ ꯐꯪꯂꯛꯈ꯭ꯔꯦ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ꯫ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯍꯟꯊꯔꯣꯏ, ꯃꯗꯨꯒꯤ ꯃꯍꯨꯠ ꯁꯥꯏꯀꯜ ꯊꯧꯕꯤꯌꯨ, ꯈꯣꯡꯅ ꯆꯠꯄꯤꯌꯨ꯫ ꯍꯦꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯥꯅ ꯃꯤꯌꯥꯒꯤ ꯚꯣꯠ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯈ꯭ꯔꯦ꯫ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯀꯣꯟꯚꯣꯏ ꯃꯁꯤꯡ ꯍꯟꯊꯍꯟꯈ꯭ꯔꯦ꯫ ꯔꯥꯖ꯭य ꯑꯁꯤꯗ ꯂꯩꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯍꯣꯁꯇꯦꯜ ꯍꯥꯡꯗꯣꯛꯂꯒꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯅꯧꯕ ꯑꯣꯏꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕꯤꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯊꯥꯒꯠꯆꯔꯤ꯫